Mieng tabiri basing bo ahan waktu da binitana taram noksa bagaloy da kurumjari. Hauzik PAODAM asigi maroyo pau pijari. Two out of Manipur Parliamentary Constituency ke ani shuba tangka ke vote Hayeng District Nipan da thadanaragani. Kau Impal gi nauna saba liquid biofertilizer production unit amadi food museum in ecotourism ngasi Manipur gi Governor Anusha Uke na sangakre. Go to Panchayat ki ahum suba khongchat pangthokre. Loinana Model Code of Conduct to Gaiki Haibagi Pakum Pirana by ECI and Tongan Tongama noticing Tongan Tonga musing the Takre. Mapunga Paulo Birasi. Ta Sekitara Panda, Ahan Batanka inner Lok Sabha Mikal Kendra Punamak Amadi outer Kendra Tramanga Puna Kendra Niputareta Mikal Pantotuna. Bot hadana crowd matung hayang ani subatangka ki oina outer ki kendra tara hundoida bot hadana ragani ayu pung tere tagi nungtil pung mari phauba bot hadana gadori basida puna voter nupa nupi amadi tha janda yauna voter lak mari lising marpu mari chahum maudra ni pana polling station chani pa ni phuni panda bot hadagani apun ba voter asing manungda nupi voter lak ani hena yauri masida natana tha janda su yauri Mikala Sida Matau Tawdaba polling person amadi security sing magi polling station sing the Tuna Cray. Akan ba section Torang Marakta Pangto Kadariba Mikala Sigidama District DC Singna Voter Singda Akia Kang Yaudna free and fair oina bot hadabinabasu appeal Torakli. Mirep Singadudi NPF INC amadi independent ani yauri. Kamjong District Matau Tawdaba polling team Nipum Doi Sacred Heart Higher Secondary School Hundung Ground Lamta Cray. Pungyar SG oina polling station humdra mangada voter lising kuntra mari chamapan sumna tare na bot hadanagani masigi manungda satre kuntra na ahan bo oina bot hadanagani Technopal SG mathau tawdaba polling person singarang dagi hongna DC Technopal Krishna Kumar na manung hanjinba police station nipuda mathau tawdaba sing lamtha khraba matung ani shuboi na ngasi sulem horiba polling station kuntra ni panda mathau tawdaba sing Mahar Union Ground dagi lamtha khre DC Krishna Kumar na outagi manung chaliba Technopal SG polling station humdra ni panda bot hadanagani masigi manungda humdra mari di normal polling station ni marina lanjanari basingini model polling station ani person with special ability gi ama sung nupi khaktana mathau tawdaba polling station tara manga yauri assembly segment asigi apunba voter masing lising ni phuni thoi satra humdra taret ni Kendra sigi miyam thokpiraktuna masa na pamba mirepta bot hadaduna afaba India ma sembada saruk yabiu mikhalasi ingna chingna pangthoknaba hondaminasi haiki Assembly segment ahum leiba Sanapati district taso mathau tawdaba polling personnel sing polling station sing asatna kre apunba voter lak ama lising ni phuni thoi sani pani pom doina apunba polling station chani kuni panda hayeng bot hadanagani apunba polling personnel Chamapantara ni thoina Mikhalasi gi mathau tawri Mikhalasi free and fair oina bagidama Central Armed Police Force Company kunipan State Armed Police Company ama seasonary hairi Hayeng pangthokadariba ani suba tangka kitara nipan suba loksaба Mikhal gi ni 40 Jiribam Assembly Constituency gi Outer Manipur Parliamentary Constituency da mathau tawdaba polling person sing magi polling station sing da soingam da thungkhre haina ngasi Jiribam District DC DEO Krishna Kumar IS na police station sing da koina satuna yengsilura matungda paumi sing da phongdokre mana makhata na haikibada ngasi ayuk lamtha kiba polling person sing magi polling station sing da thungladuna hayeng bot thadana ba thorang tawduna leina kre hayeng soiduna Haikiba matam sana bot hadaba hauragani haina haiki nupigi polling station ama oriba 40 by 14 gi polling officer lamana phongdorakpada thoina awat palaite adugo ngarang no nungsitna maram moiraga electric mai laktaba sina thabak subada kharadi problem oi haina phongdokhi tabane atei de dum lungai re phajana pibi re duga ngaranggi nong sitna bar moina ngasi se mai laktaba siga koi se kitang khidong chadre mai laktabni na koi che suba potpase lungai tre kitang adu tani adu Today, along with the SP Jiribam and JDO Jiribam and other election officials, we are paying visit to the as far as possible to all the polling stations
to know the situation and preparation which is being made by all the polling personnel, because they have already reached at every polling stations. Today morning, for all the 40 plus 1 special polling station, they have been dispersed and they have been safely reached to every polling station. So now, just to as a precautionary measure and just to know about their preparation, we are paying visit to all the polling stations so that we should know that now they are ready for the tomorrow actual commencement of poll. Thank you. Hayeng pangthokadoriba 18 Lok Sabha election gi 2 out of Manipur parliamentary constituency da None district oina polling station sing na mathau tawdaba polling personnel sing amadi security sing masa masa gi polling station sing da ngasi numi yungbu matung pung 32 minute tara rom tabada khongsan kre 54 Nungba assembly constituency gi oina apunba polling station yang khani thoi leigadabada polling station ni phutaret na polling officer nu passing amadi lemhoriba mangadana nupi polling officer sing mathau tawgani ACS da location amadi distance factor gi matungina polling station makhalahum habadi P1 P2 amadi P3 haina laigani P3 manga gi polling personnel sing amadi security sing haukiba tangkulum doida khongsan kre aduga ngarang April 13 dana P2 kunithoi gi personnel amadi security sing khongsan ki ngasna lemhoriba P1 type polling station ko manga gi polling personnel amadi security personnel sing khongsan ki bani Anti-drug campaign Bisnupur district na paring naina letana district asta mayai kaba sinjak sing saba yonba thingbagi satharakpa drive ki saro amoy na ngasi nungthil chaurakna pung ama makhairam tabada Moirang Kendra gi manung chanba Kokta ward number 3 da drug campaign sathabada drug lalon bani haiba miyoi ama Suzuki SS tonglaga lakpadagi pharaga punab honabada miyoi aduna kanbiu haina lawrakpadagi lamdam adugi miyam horotuna ADC gi gypsy ama mai thakre loyana ADC gi volunteer ama miyamna phubadagi soktuna laikana kre loyana soklaba thomi adu CIC Moirang da pukhala matung khara thina sokpadagi Jenims ta makhata ba layek jathanaba puki hairi Kudakta SP Bisnupur na lusingba Moirang PS amadi PGCI PS ki district police Bisnupur ki team ama sulagtuna miyam irang adu laksinaba honaki police team sing aduna tear gas cell amadi blank fire tawduna mob adu control tawkibaga loyana atai ADC ki volunteer adu rescue tawki Hauziki oina pham aduda thoningdaba thodok thoktanaba security singna ngang senduna leiri hairi Assam Rifles amadi Jiribam police kapun bakhutpu na miyoi anidagi lupa crore ahum makhairongi oigadaba heroin phagat kre Interstate Narco Nexus ki soramo oina ngarang drugs ngadu gari amada laphoi asangba sing hablakpagi makhada Mairen ahoba manung amada sapon cap kuntra gi manung da haplaga purakibani thawdo asiga marilena Jiribam police station na makhata ba ain gi thabak lokhotpa hokre hairi Lampel Patalaiba College of Food Technology Cow Impalgi Nasaba Liquid Biofertilizer Production Unit Amadi Food Museum in Ecotourism Ngasi Manipuri Governor Anusha Wike na Hunabi Matungina Sangakre Sangabagi Toramaduda Manipuri Governor Anusha Wike Central Agriculture University Cow Vice Chancellor Dr. Anupam Mishra Cow Impalgi Director of Instruction Professor Indira Sarangthem amadi College of Food Technology gi Dean Professor NG Iboyai masu Thoramadu saruk yaki Thoramaduga marilena Manipur Governor Anusha Ukena hai Mairoi senangasi putholi bacha thangnabagi polam singasi makhata na dumak puthoktuna lamdam asigi chakho tharangda hena mateng pangbang ngambada natana isa isa gi oinasu senda lambi ama oiragani asigumba khusenge fertilizer siznaduna afaba makhalgi chan thangnaba puthokpa sina miyoibagi hakchangda tholakadaba leina tina kayadagi ngathokpasu ngamlagani loyana Awanong pok thangba stasingda chana thangnariba sinjak sing yamna mahau leiba hakchangda su kanaba yamna piba sinjak ngaktani haina su phongdokhi मतलब पहली बार एक बीसी के रूप में मिश्रा जी हैं उनका जो प्रयास रहा है उनकी पूरी टीम को मैं बहुत बधाई देती हूँ कि इतनी जो ज़मीन का कोई यूज़ नहीं था आपने कहते ना कि एक प्रकार से धरती में से ज़मीन को ऐसा उपजाऊ बनाकर और तमाम सारी चीज़ों को
उन्होंने डेवलप किया है, मैं उनको और उनकी पूरी टीम को बहुत बधाई देती हूँ। अयीबसिंगी मरक्ता लमदमसी थोइदो हेंदोना सिंगथानिंगाई ओइरबा अयीबा महाकवि हिजम अंगाहल लेखिदबगी निंगसिंग थौरंगसी निंगोम थोंजावदा लेबा अयीबासिगी निंगसिंग खुबमदा महाकवि हिजम अंगाहल सिंगा मेमोरियल ट्रस्ट न सिंदुना पांगथोक्रे निंगसिंग बयाई महाकवि अंगाहल कुमजाली सिंग मचनिपान मौद्रानी थोइगी जुलाई 19 दा मालेमदा खुंगदारखी अमदी कुमजाली सिंग समापन निफुमदगी एप्रिल 9 दा नोंगाखी लोयना महाना अरोय बेताफम ओइकिबा निंगोम थोंजावदा कुमजाली सिंग नि 15 एप्रिल 9 दा निंगसिंग खुबमसी हांगदोखिबनी ngasi pangthokiba ningsing kumon aduga marilena trust asigi vice president ts governor hai aibas na lekidabagi ningsing thoramasi mahakabi hijam angahal singa memorial trust na sinduna mahaki aroi bayata pham oiribam pham asida pangthokpani adubo leibaki hauji oiriba irang asamaram oiraga lekidrabagi maphamda haikat leikat khaktamak tamduna mamingtagi oina handak chahi asigidi pangthokle haiki biaiba adugi agini mabu ningjang jaba ningsi jaba akoina mahaki tarsama linkacharaga magi hijamangal tars haidana akoina linkacharaga thauramasi mapamdi ningomthong mapamda ningomthong bajar sidaida akoina linkachabani ningomthong da mak sigiba adana mapamjida akoina tars amal linkacharaga magi thauramjingje akoina kaidana sinchathabani Anglo Manipuri War 1891 da saruk yakiba athobasing yamfamda haikalaikat tamduna ikai khumnaba utkre gasi April 9 da descendants of heroes of the Anglo Manipuri War 1891 na lanjaw duda laikhidraba athoba ahalaman singidama taibang mapuda khurumjaduna khongjom turel da haikalaikat tambaga loyana luklal katuna ikai khumnaba utkre Ningsik bayabadi sahi chama kuntrom de suraba Anglo Manipuri War 1891 Kanglai Puwarida Thobal Athokpamna ahan balanpham oiki aduga khongjom lanpham April 15 1995 maudrama thoina aroiba battlefield oiki Go to Panchayat ke ahum suba Panchayat khongsat ngasi MLA Sanasam Premchandra na Saiton Gram Panchayat ta pangthokre Discussion on Panchayat Level Development Program haibasigi matangda khanena bami phamadu kumbi kendra gi MLA Sanasam Premchandra gi Thosal Thorangi makhada Saiton Bazar gi Community Hall da kendra sigi manungda leiriba Gram Panchayat manga Wangu Borayangbi Saiton Torbung amadi Wangu Terakhong Gram Panchayat ki committee gi chairman sing committee gi members sing saru yaduna pangthokiba tharamadda Gram Panchayat ki thakta gi kendra gi thak phawuda leiriba sakho thorangi thabak thoram singi matangda punna khusanmaduda amatoyna thabak tawminabagi matangda khanakibaga loyana paikhatkiba thabak singi slide show amasu utki MLA S Premchandrana tholiba lanasna awaba nanglaba singi damakta lenga na mayum makai maina sakba singi phangpham thokpa sakthung sing yauna irangasna low panba yakidraba lawpham singi kheti poron sing Lomi masa masa dalenga na phangana bayamna kana honariba sida kanagumba kharana aranba kaya toba yauriba si khulakta tokadabani hairaduna masina ta sengna awaba taraba imung singna phangadaba singadu aranba toba miyoi singna phangandanaba masa ama ohele masi kanagi marano gamengi marala hairaduna Lanasna kumbi kendra gi mayum makai maina sakraba awaba taraba singi compensation sing phanganaba tawriba sida miyoi kharana oidaba arama tawba sing lemna khak tharoi haiki Taramadida MLA S Premchandra Saiton Gram chielaga leiba mayam gi compensation kitang phangningai hona bududa seram toram misalaga mai sak pa sing na phangjada bu su phangdana thamagadi langadu se kana gramela prasara adabu Pesa sin lauram dai matamda piram dai matamda tongan ba politics tawba tongan hiram kena ba tongan tahuai da ba uiroi da boda sin akan aran ba chapeta di migi kendra ti khangde ai bisma yaro Indian Red Cross Society IRCS Manipur State Branch amadi IRCS Bisnupur District Branch na sin duna Bisnupur District ki manung chanba isho kha sanjembam waheng khumanda leiba ngarang sitkiba akanba nolai nungshit na yum tekraba imung singda kudaki oiba tengbang polam sing asi yenthokre IRCS Manipur State Branch ki Vice Chairman Dr. Laisram Manglem Secretary Athokpam Nabajandra
Treasurer Naurebam Premjit, Technical Lead Karisma Sharma, IRCS Bishnupur District Branch के Secretary Dr. Huidram Roman, Life Member Longjam Naubi Maitena Koina Satuna, Nong Nungsina Yum Tudek Lamduna, Awaba Mayona Ribay Mungsingda, Tarpaulin Kankal, Health Hygiene Kits and Toki Amaromda, IRCS Manipur State Branch, some of the IRCS Tobal District Branch, and so Tobal District Tonga Pam Singda, no Nungsina Yum Tek Rabay Mungsingda, Koina Satuna Kudaki Tengbang Polam Oina, Tarpaulin Health Hygiene Kit Amadi, Kankal Singyen Toki, Loyana IRCS Jiribam District Branch na so, District Asta Nolay Nungsina Sola by Imung Singda, Tarpaulin Kankal Health Hygiene Kits Tengbang Polam Singyen Toki. Narang sit kiba akan ba nong lainong siya duda yum humdok kraba waithaugi awaba taraba miyoy singi yum da wai nabasandra singa social worker 32 wangkem esina ngasi ayuk koina satuna yengsin kiba loyna selgi angamba mateng pangkre. Tabu Mama Student Satariba World Red Cross Day Thorang Charamo ina accelerate the fight against malaria for a more equitable world hybrid team da World Malaria Day Palanthoram Indian Red Cross Society Bishnupur District Branch and Sinduna Tambalmari College Onam Relief Camp Tangasi Pangthokre Thoramadu IRCS Bishnupur District Branch ke Secretary Dr. Huidram Roman Life Member Longjam Naubi Maite Relief Camp sa Laiba Ahal Pukrambam Kasturi Amadi Wangjam Premjitna Theba Mitunglenchen Amadi Wangang Luching Oya Charuyaki Thoramadu Charuyaki ba IDP Singda World Malaria Day gi Nungi Wakhalon Malaria ngathong na bamadi malaria narak lagadi layeng naba tawudaba thabak singi matangda Dr. Romena Wangang duna khangminaki Model Code of Conduct MCC Tugai Haibagi Maralda Ningthokabagi ayuk ki pung 12 phawda pakhum piraknaba Election Commission of India ECI na tongan tongamba noticing Prime Minister Narendra Modi Congress Chief Malik Arjun Kharge amasong MP Rahul Gandhi da thakre Nomaiji numita Rajasthan na pangthokiba election rally amada Modi na Congress na lebaki lanthom Muslim sing da pinibagi wakhal lai haikibagi mayokta Congress na complaint adu torokibani Modi gi wangang adu bo head speech lujadaba wangani haina Kharge na phongdoki Modi gi rajniti gi lamda hanthaba wangani su haiki BJP Chief JP Nadda da thaba warolda ECI na haikibada Congress CPI Marxist Leninist Liberation gi miyu singna wakalapagi matungna National Party amagi president ama oina makoigi star campaigner singna MCC thugai ki hairibagi matangda pakhum piraknaba khangali Kharge da thaba notice tana Kerala da Rahul Gandhi na wangang bada Modi gi maramda hakiba singi complaint BJP na tarokli madugi pakhum pinabani hairi EC na thariba notice singda Indian Penal Code IPC ki wafam di pande amadi Modi natraga Rahul Gandhi ki mingsu pande hairi Modi ki mathakta complaint mayam ama lakrabasu ECI na individually Modi da notice pirakiba laikhidre hairi Nasi Patna Railway Station manata laiba hotel singda maisak pagi tholokta miyoi hum sire tara mangana so pandangkre hotel paldagi asiba hakchang ama phangki atopa hotel amitagi mamaga masanupi ani gi asiba hakchang phangki maisak padu pal hotel dagi horok laganang ana laiba amit hotel da amadi atai atopa building singda waiduna sakibani fire brigade official singna so pangi masing hengalak kani haiki manang nakpada khamduna laiba auto rickshaw 4-wheeler amadi 2-wheeler kaya may nasakre hairi may sakpadu fire tender tereni pana pung anirong gi matungda control toba ngamki hairi senior superintendent of police Rajiv Mishra na haikibada miyoi kunrom building adu dagi rescue toki hairi India amasung Japan gi top officials singna disarmament amasung non-proliferation relating to nuclear, chemical and biological domains scheme lamda mot pinakre Tokyo da pangthokiba marputara rakchuba Indian Japan consultation meeting da disarmament non-proliferation and export control gi matang na khanaki lebak anigi top officials singa tongan tong wakhalon pinaki hairi India ki delegation adu joint secretary disarmament and international secretary affairs
Mount P. Shawena Lusinki, Japan delegation na Director General for Disarmament, Non-Proliferation and Science Department, Katsuro Kitagawana Lusinki. All Manipur Football Association Ampana Sindhu Thariba 16 Manipur State League 2023-24 ki ngasi artificial turf ground Lamlong Thongkhong na sanakiba match ani ki ahanba ground da Young Physics Union na Rahi UC bu panjal ani sina da thoikre Young Physics Union ki panjal singa du jersey number 21 I'm sure Chithong na match ki minute taruk amadi jersey number 12 Okram Rohina minute 100 chat pada sanki ngasi yani shuba ground na Northeastern Sporting Union na Football Club Lamjau bu panjal ahum amada maithiba piki Northeastern Sporting Union ki panjal sangadu jersey number 40 ngar them immersion na match ki minute kuntaret jersey number 11 yumna monis na minute nipu mathoi amadi phasap loibagi minute nipu mangaga ahapa minute anida chanki Football Club Lamjau ki panjal duna jersey number 27 9000 defender na minute yankhai chatpada sanki Hozere bada maroyapa amukana pijari. To outer Manipur Parliamentary Constituency ki ani shuba tangka ki vote Hayeng District nipan thada naragani. Kau Impal ki nauna saba liquid biofertilizer production unit amadi food museum in ecotourism ngase Manipur Governor Anusha Uke na sangakre. Go to Panchayat ke ahum suba khongchat pangthokre loidana model code of conduct thugai ki haibagi pakum pirak na ba ECI na tongan ba notice tongan myoy singda thakre ngasigidi podam kijaba matanga selection jare miyeng tabiri basingbo amkana kurumjari